Angang makokta singjang thamduna waraklubada chenaba ahum phare. Chahi nauriba angang nupa macha amagi makokta singjang thamlaga waraknaba honaruba miyoi madubu video kapluba miyoi amasung social media da upload tawruba miyoi ahum police na fagatkhre. Haukiba numit kharanigi mamangda Facebook da upload tawrakiba post amada chahi nauriba nupa macha amagi makokta singjang thamlaga kihanduna wa hangbagi thokdok aduga mari leinana fagalaba miyoi sing adude Sangay Yumfam, Cherapur, Part 2 dage, MD Akbar, Chahi Kunmapan apokpa laikhidraba MD, Taher Ali amasung MD Nazir Chahi kun ganitoy apokpa MD, Rahimuddin Loinana, Lilong Hauray Biturel Ahanbe, Upagthong Mathagtage, MD Yasir Ahmad apokpa, Liaquat Ali Kauwihayre, social media gi post aduga mari lainana, Cybercrime Police Station na lawkhat pa case amada, Thoubal District Police ki team amana makhoi ahum fagalaba matungda Imphal Police Station da khusinarakhibani haina police ki pauna haire video adu Yasir Ahmad na Facebook ta post tawrubadage social media da viral chalakhibane loina na post adu bu yengkhiba miyoi singna angang singda tamthiba mawongda singjang makok ta thamlaga kihan khangan baga mari leinana chathagiba thawong adu da penada ba phongdokhibane Hiram asiga mari lainana Social Welfare Department ki Director NG Uttam na hai asigumba thawong asi kanagumba na phagi oina tawbo oirambadi yai adubo masina chahi nauriba ngang adugi wakhalda piramgada ba chaitheng adu khangbi ba change kari wakhalon dage asigumba thawong adu chathabanu haibadu chapchana khangdokpaga loinana kairoi laikai aduge miyamgi wakhalon adu khangdoklaba matungda thawong adu chathariba sing amasung Angang adubu counseling pibagi tangai fadava laibana department ki maikaidagi makhoibo ningthina counseling pi naba thaurang tawre haikhe masama ki nupi amadi macha nupi halaba matungda masamaksu hu thaktuna sijana bohnaram lai tabada tu chungba thokdok amada masama ki nupi amade macha nupi bu utubna thomlaga halaba matungda masamaksu hu thaklaga sijana bohnabada siba makti siyaudre haire thokdok asi ngarang amade ngasi lona ba hingda Saparmaina Police Station na konba Jigaigung village ta leiba Holkhomang Haukip chahi kuntraga manga apokpa Thangkhomang Haukip kauba Kangpokpi Police Station da Police Constable oiba miyoi asina masama ki loina bi amade mahaki hekpok sabi machanupi bu tujung ningai oiba mawongda utup kumba posak amana thomlaga halaba matungda masamaksu hu thaktuna season ba hona khibani haire thawdok tu da laikhidrabe mama machani duge mamingna Tingbem Haukip amade Chahi mapan khaktamak ngai dibi machanupi laijing them kaubi haire thokdok asigi matangda police tagi phangba paw amage matungin na Holkhomang Haukip haidiba miyoi ase masada maching mason nai ba miyoi ni haire ngarang mahaki nupi ga wahaw amadage ningai sangdana ba khara laikhi haire mahangna thokdok asi thokraba matungda masamak hu chenba chemical thaksinduna masamak su season ba hona khe adubu mahak matam chana sekmai PSC da pukhatuna laika na khe Mahak hojik khudong thiningai oidre makhata na laing chathanaba rims ta refer tawkhre haina pausina makhata re amaromda thokdok thokpham da forensic science amadi police ke team sing changchenduna thokdok tu ki matang da thijin humjin ba hokre hai re Imphal Yaripok lambi gi ngarian ching fatta hawdi sing hundok pham oire Imphal Yaripok lambi gi ngarian ching mapa gi lambi ge nagyada si sakhang da ba sing ge Lisang sitna amot akai sing hundok phamon thoktuna leiramba thengna re yamna marui ba state highway asigi nagyat asida mi leitabagi khudong chaba lawduna achoba gari singda lakpa miyoi singna yamlaba amot akai kaya itatatana hundok le haiba wakat lakpadagi pauksi asige akhanaba timamana mafam adu dak thengnana chatuna yengsilubada yamlaba amot akai kaya marum lambigi mataida paisinduna leiramba thengna rakhibane mafam asida hundok liba amot akai sing asi yumdagi puthokpa phatta haude Kaithel, Dukan, Hotel na chingba mafam singdagi puthorokpa oigane hairiba amot akai sing ase mi ta da lambigi chidai asida tongan ba mafam singda saithoktuna leiba thengnai State Highway asige ngarian singge pareng asida chawrakna kilometer anirom gi sarukta lambi ge kha thangba maikei romda yamlaba amot akai sing ase paisinduna leire mafam asida hundoklam liba amot pasing ase matam kaya gi mamangdagi hauna hundoktuna lakpagi khudam changdam kaya marum su uba phange lambi gi chidai makta da amot akai sing ase hundoksin ba maram na lambi ase phauna duna chatpa matam da ka henna manam namthiba phawal le masina achat awok tawriba singda hena khudong chahandre hundokliba amot akai sing ase ayambana masa mathanta tumba ngamdaba
non biodegradable hazardous e-waste bio-waste na ayamba oiba maramna miyoibage haksangda soganbada natana mahusagi khaldasu akaiba piba yabage oithokpa leire hiram asigi matangda manak nakpada khundaba khullamage miyoy amana pausi asida phongdorokpagi matunginna mafam asida lambigi saruk ase imphal dage panglap laptaba madde mi tadaba mafam ama oiba maramna chahi kayagi mamangdagi hauna mafam asida amora kai hundokpagi thabak ase adumak sathaduna lakhe matam gi oina sitok sengdokpagi thabak laikai club amade lainga ki mari leina basingna chathaba laikhre adubo maipunana sitpa sengbagi thabak chang naina chathadaba amasung amot pa langthokpagi thabak asi leptana adumak chathaba maramna mafam asida phatta haude paibagi chang nongmanongbagi hengalakle masina anakpada khundari bamade achat awok singda chauna khudong chadaba mayokna halle amot akai hundokli basisu numidang athengba madimi leitaba matamda khudong chaba lawdunu hundoknaramba maramna asigumba aranba thabak tawriba singase phaba punba tawnabagi khudong chaba su phangdre masida lainga ki mari leina baloisang singnasu amot pa singase lawthok pidabana asigumba phiba masida lairakliba nei masida laingang na akanba mijeng changbiduna mafam asibu luna nanna thambina ba madde makata na amot akai langthokpa yahandana ba akhanaba thausil paikhathaningi haire panba yabade manipur da amor akai ningthina loisindabadage NGT na lupa crore sani gi fine thina bakhanga lakhiba laikhraba nei 2021 gi OVC post metric scholarship ki senfam athubuda pithok piyo desam Ministry of Social Justice and Empowerment Government of Indiana laiba kasigi tongan ba category da laiba mahairoi sing da piba scholarship state asigi waina 2021 gi OVC post metric scholarship punna mahairoi Lising kunipan samapan ga marfu draga taruk henbage chaurangna senfam lupa crore taraga taret la kuntraga mathoi pithokna leiriba se athuba matamda pithok piyo ngasi nungthil pung ahum lom taba matamda desam gi head office ta pangthokpa paumi singa unaba mada desam gi secretary general M Somorjit Luwangna paumi singda haikibada state asi per capita income da yamna nemba oibana ayamba mahiroi singna mahi masing ningthina tamna bohna bada chauna khudong chadaba kaya mayok na re asigumba phibam asida scholarship ki senfam asina mahiroi singi achouba mateng oiriba nei maram asina state lainga kamadi Department of Minorities and Others Backward Classes Government of Manipur na athuba matamda pithokpam thokpa scholarship ki senfam asi pithokadaba nei mahak na makha taraduna masiga mari lenana lup asina athuba matamda ministry chief minister ta taksilaga nei loina mathau tarabade mahiroi singa pullaga lup asina khongjang changsinaba sem saragani hainasu mari leina basingi pungning chengsilakle aroibada tabiriba pumnamakpu thagachare